America gi anisuba khwaidagi chawba city ama oiriba California gi Los Angeles malem pumbada Hollywood laiwidamak yamna famous oi maming yamna chali aduna masigi actor actress kaya amasu mafam asida lairibani adubu ngasidi city asi atopa maram amadagi maming yamna chali madudi wildfire crisis mai chakpana maram oiragani hauzik screen da uriba yamna shocking oiriba video footage asi Los Angeles ki hauzik oiriba fibamni mafam chida ukiba hapta amarom gi mamangdagi yamna chawba humongous scale da wildfire lamai chak bhaigadra maduna forest dagi horoklaga kanbangamdana chaklakpaduna city da lansilaktuna yum kai kaya properties kaya ma tumna mai chaktuna mang tahankre hauzik su makha tana sandorakli hairi aduna asumna fawba hainarakli world gi khwaidagi shakti leiba leiba America haiba mai asi mamangdadi karisu oiramdre haina adubu tasengbadi US makoi gi araiba resources technologies equipments manpower pangal shakti kaya putoktuna haiba wildfire asibu contain taunaba laksinaba kanna honadabadi natte leptana honari haujiksu estimate kharagi matungina haujik phawbada incident asina punna mang tahan kibasi around 275 billion dollars longi manchang oigani hairi loina mioi lising kayama saphagada mafam singda evacuate tohankre mai asi karidagi kamdona chaklakiba haibudi panjaroge mayamnasu hena dum khangbiram lagani ne khanjai mafam mari tokna chakpa horaki haibna chingba kaya dadi aduna ngasigi episode asida haujik oiriba Los Angeles ki latest update city asigi short history aduga makha tawa kari oirakpa yaba haibudu khangminasi ahanbada Los Angeles city asigi matangda kara khangminasi Los Angeles or LA masigi itias ki matangda thiba matamda online da makoi gi government gi website ama tengnai lacity.gov haidana hariba website asi US government gini masigi matungina Los Angeles ki history asi in the year 1781 saidagi horaki hari 4th September 1781 da family taramari gi mioi nifu mari native American African amadi European heritage ki mioi sing northern Mexico dagi 1000 miles ki desert pulanduna laklaga mafam asida khunda leitaba hauki asumna makoina mafam aduda leiro matung farming toba hauki makoina hariba mafam asigi maming asibu El Pueblo de Nuestra Senora la Reina de Los Angeles de Porciúncula haina thonki masigi English translation da the town of Our Lady the Queen of the Angels of Porciúncula haibani masigi matungdagi matamgi matungina mafam asida mioi kya kundaraktuna malemgi khwaidagi chawba metropolitan city singi manungda ama oiraki mioi nifu mari damak kundaduna haudorakiba mafam asi ngasidi chawrakna mioi lak nifu rom hena leire loinana city asigi apunba park chawbasi 502.7 square miles ne Los Angeles ki itias tasu atay achauba city singna oirakibagum icham chamna lakhi adubu malem pumada city asibu saktakibadi motion picture industry nani haibadi film industry nani haibisini samna hairbada Hollywood nani haibi film khakta sunatana city asida aviation space culture real estate loinana topa achauba industry kya amasu leiri mafam sida US ki tongan ba top industries or companies singi headquarters singsu leiri bani sida sunatana world gi top richest person kaya amasu mafam asida leiribani Los Angeles US ki oina financial hub ni masina city asigi history amadi haujik phawada oirakiba phibam gi matang ni haujik mok karigi pitribi pumbagi miyam gi miyeng asi ngasi city asida leiribano haibadu amuk yengsi World Resources Institute ki report matungina year 2012 tagi 2024 phawgi marakta sahi horopa kudingi chayol ahum gi manungda mai chakpagi report asi amadagina amamakhay gi changda tawraki hari adubu masing asi 2025 tadi 170 euro ki hari Los Angeles ta normally asigumba maheulang poktokpa si June tha dagi horaga October tha phawbada anambana thokali dry and hot climate oiba matamda aduga chahi loirakpa phawbada weather change laktuna nongsu khara dum tarai low temperature madi rain nong namaram oiraga asigumba maheulang pok wildfire asibu control tawudasu mateng chawna pangi hari adubu handak ki oinadi nong takide mamang chahi gi October thadagi nong tabagi chang asi yamna hantaraki ari nong tadaba loinana fast and dry wind ayangba madi akangba nungsit Santa Ana haina khangnaba wind asi mafam asida sitpa sina hariba mai asi thuna yangna sandorokpagi achauba maram ama oiri mayamna tabada ngakpadi yai Los Angeles ta hojik siliba nungsit asi 113 km/h gi speed ta yangna sitli hairi hojik phawda wildfire mai chakpagi incident asida mioi kunmanga di leikidre haina official oiba report ta
ꯂꯩꯔꯤ ꯂꯣꯏꯅꯅ ꯃꯁꯤ ꯍꯦꯟꯒꯠꯂꯛꯄ ꯌꯥꯔꯤ ꯍꯥꯏꯔꯤ ꯃꯔꯝꯗꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯍꯧꯖꯤꯛꯁꯨ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯃꯥꯡꯈꯤꯕꯅ ꯊꯤꯕ ꯈꯪꯗ꯭ꯔꯤ ꯃꯈꯣꯏꯕꯨ ꯊꯤꯕꯒꯤ ꯊꯕꯛꯁꯨ ꯀꯟꯅ ꯆꯠꯊꯔꯤ ꯍꯥꯏꯔꯤ ꯍꯥꯏꯔꯤꯕ ꯋꯥꯏꯜꯗꯐꯥꯌꯔ ꯀ꯭ꯔꯥꯏꯁꯤꯁ ꯑꯁꯤꯅ ꯃꯥꯡꯍꯟ ꯇꯥꯍꯟꯈꯤꯕ ꯌꯨꯝ ꯀꯩ ꯑꯣꯐꯤꯁ ꯕꯤꯜꯗꯤꯡ ꯂꯣꯏꯅꯅ ꯑꯇꯩ ꯁꯇ꯭ꯔꯛꯆꯔ ꯊꯥꯔꯒ ꯄꯨꯟꯅ 12,000 ꯍꯦꯟꯕ ꯕꯤꯜꯗꯤꯡ ꯑꯃꯗꯤ ꯁꯇ꯭ꯔꯛꯆꯔꯁꯤꯡ ꯃꯥꯡ ꯇꯥꯍꯟꯈ꯭ꯔꯦ ꯍꯥꯏꯔꯤ ꯂꯣꯏꯅꯅ 40,000 ꯑꯦꯀꯔ ꯍꯦꯟꯕ ꯑꯦꯔꯤꯌꯥ ꯍꯥꯏꯔꯤꯕ ꯃꯩ ꯑꯁꯤꯅ ꯋꯥꯏꯗꯨꯅ ꯇꯨꯝꯅ ꯆꯥꯈ꯭ꯔꯦ ꯍꯥꯏꯔꯤ ꯃꯤꯑꯣꯏ ꯂꯥꯈ ꯀꯌꯥ ꯑꯃ ꯏꯂꯦꯛꯇ꯭ꯔꯤꯁꯤꯇꯤ ꯌꯥꯎꯗꯅ ꯂꯦꯜꯂꯤ ꯂꯣꯏꯅꯅ $275 ꯕꯤꯂꯤꯌꯟ ꯒꯤ ꯁꯦꯟꯐꯝ ꯑꯣꯏꯒꯗꯕ ꯃꯥꯟꯆꯥꯡ ꯄ꯭ꯔꯣꯄꯔꯇꯤꯁ ꯀꯌꯥ ꯑꯃ ꯃꯥꯡ ꯇꯥꯍꯟꯈ꯭ꯔꯦ ꯍꯥꯏꯔꯤ ꯂꯣꯏꯅꯅ ꯃꯁꯤꯁꯨ ꯃꯈꯥ ꯇꯥꯅ ꯍꯦꯟꯒꯠꯂꯛꯈꯤꯒꯗꯧꯔꯤ ꯃꯔꯝꯗꯤ ꯍꯧꯖꯤꯛꯁꯨ ꯃꯩ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯃꯨꯊꯠꯄ ꯉꯝꯗ꯭ꯔꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯗꯕꯅ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯁꯦꯟꯐꯝ ꯑꯁꯤ US ꯒꯨꯝꯕ ꯍꯥꯏꯂꯤ ꯗꯤꯕꯦꯂꯞ ꯀꯟꯇ꯭ꯔꯤ ꯑꯃꯒꯤꯁꯨ ꯌꯥꯝꯅ ꯆꯥꯎꯕ ꯁꯦꯟꯐꯝ ꯑꯃꯅꯤ ꯃꯁꯤ ꯔꯤꯀꯚꯔ ꯇꯧꯕꯗ ꯍꯥꯏꯗꯤ ꯍꯥꯟꯅ ꯑꯣꯏꯔꯝꯕ ꯂꯣꯁ ꯑꯦꯟꯖꯦꯂꯁꯀꯤ ꯐꯤꯕꯝ ꯑꯗꯨꯒꯨꯝꯅ ꯑꯃꯨꯛ ꯑꯣꯏꯍꯜꯂꯛꯄꯗ ꯆꯍꯤ 10 ꯔꯣꯝꯗꯤ ꯆꯪꯂꯕ ꯌꯥꯏ ꯍꯥꯏꯅ ꯄꯥꯅꯔꯤ ꯃꯁꯤ US ꯀꯤ ꯍꯤꯁꯇ꯭ꯔꯤꯗ ꯊꯣꯛꯈꯤꯕ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯀꯣꯁꯂꯤꯌꯁ ꯗꯤꯖꯥꯁꯇꯔ ꯑꯃꯁꯨ ꯑꯣꯏꯒꯗꯧꯔꯤ ꯂꯣꯁ ꯑꯦꯟꯖꯦꯂꯁꯇ ꯃꯩ ꯆꯥꯛꯄ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯐꯝꯗꯨꯒꯤ ꯄꯣꯂꯤꯇꯤꯛꯁꯇꯁꯨ ꯃꯩ ꯍꯧꯔꯦ ꯍꯥꯏꯔꯤ ꯃꯔꯝꯗꯤ ꯍꯧꯖꯤꯛ US ꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯆꯦꯟꯖ ꯇꯧꯅꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ 20 ꯖꯅꯋꯥꯔꯤ 2025ꯇ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯣꯏꯅ ꯋꯥꯁꯛ ꯂꯧꯒꯗꯧꯔꯤꯕꯅꯤ ꯇ꯭ꯔꯝꯞꯅ ꯍꯧꯖꯤꯛ ꯆꯥꯛꯂꯤꯕ ꯃꯩ ꯋꯥꯏꯜꯗꯐꯥꯌꯔ ꯀ꯭ꯔꯥꯏꯁꯤꯁ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯦꯂꯤꯐꯣꯔꯅꯤꯌꯥꯒꯤ ꯒꯚꯔꯅꯔ ꯒꯦꯕꯤꯟ ꯅ꯭ꯌꯨꯁꯝꯕꯨ ꯆꯥꯎꯅ ꯑꯦꯛꯌꯨꯖ ꯇꯧꯔꯤ ꯃꯔꯥꯜ ꯁꯤꯔꯗꯨꯅ ꯀꯟꯅ ꯆꯩꯔꯤ ꯂꯣꯏꯅꯅ ꯂꯣꯁ ꯑꯦꯟꯖꯦꯂꯁꯀꯤ ꯃꯦꯌꯔꯕꯨꯁꯨ ꯅꯤꯟꯗꯥ ꯇꯧꯗꯨꯅ ꯆꯩꯔꯤ ꯃꯩ ꯆꯥꯛꯄ ꯍꯧꯔꯛꯄꯒꯤ ꯏꯟꯁꯤꯗꯦꯟꯠꯁꯤꯡꯗ ꯃꯗꯨꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯍꯧꯗꯕꯒꯤ ꯃꯇꯥꯡꯗ ꯑꯦꯛꯌꯨꯖ ꯇꯧꯔꯗꯨꯅ ꯑꯁꯨꯝꯅꯁꯨ ꯍꯥꯏꯅꯔꯤ ꯇ꯭ꯔꯝꯞꯅ ꯃꯥꯒꯤ ꯆꯥꯔꯖ ꯍꯦꯛ ꯂꯧꯔꯕ ꯃꯇꯨꯡꯗ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯣꯔ ꯏꯟꯀ꯭ꯋꯥꯏꯔꯤ ꯆꯠꯊꯔꯕ ꯌꯥꯏ ꯍꯥꯏꯅ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯂꯣꯏꯅꯅ ꯃꯍꯥꯛ ꯃꯁꯥꯁꯨ ꯂꯣꯁ ꯑꯦꯟꯖꯦꯂꯁꯇ ꯆꯠꯂꯕ ꯌꯥꯏ ꯍꯥꯏꯔꯤ ꯃꯔꯛꯁꯤꯗ ꯗꯤꯖꯅꯤ ꯁ꯭ꯇꯨꯗꯤꯑꯣꯅꯆꯤꯡꯕ ꯑꯇꯩ ꯑꯆꯧꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯀꯌꯥꯅ ꯐꯟ ꯔꯥꯏꯖ ꯇꯧꯕ ꯑꯃꯗꯤ ꯐꯥꯌꯔ ꯔꯤꯂꯤꯐꯇ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤ ꯊꯕꯛꯁꯤꯡ ꯄꯥꯏꯈꯠꯂꯤ ꯍꯥꯏꯔꯤ ꯃꯇꯥꯡ ꯑꯁꯤꯗ ꯚꯤꯗꯤꯑꯣ ꯑꯁꯤ ꯂꯣꯏꯁꯤꯟꯖꯒꯦ ꯃꯁꯤꯒꯤ ꯃꯔꯤ ꯂꯩꯅꯕ ꯑꯦꯅꯤ ꯑꯞꯗꯦꯠꯁ ꯂꯥꯛꯄꯗ ꯃꯌꯥꯝꯗ ꯁꯣꯏꯗꯅ ꯈꯪꯍꯟꯖꯔꯛꯀꯦ ꯄꯨꯝꯅꯃꯛꯄꯨ ꯇꯥꯁꯤ ꯈꯪꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ